Kuki singna Waphong amadi Enthan Village ka naknaba maphamsingda tharamba popi pambising ZUF na mai thaduna mangankri. Kangpopi district ki Sarpaimana subdivision ki manungsana laiba Waphong Village amadi Enthan Village ka naknaba maphamsingda Kuki singna tharamba popi pambising zerang United Front ZUF ki lanmi singna mai thaduna mangankri. Ngarang ayuk pung taramathuirum tarakpadu wai mai thaduna mangankhiba thabak aduga mari leina ZUF ki Ministry of Information and Publicity wing thadorakpa chirol amagi matung inadi jirang rong inpui gi essential land singda kanglon kaina popi thari bes yengdunu ya leiba yarakthri makoi gi mathakta action lokotpa natana ZUF ki atopa lambi lerakthri maram aduna kanglon kaina tharamba popi amadi mafam adura kanglon kaina leisilamba singna sejinaramba gari amadi yum sing thadoktuna satnaba hanjan hairabasu thawairaktabadagi kaina thangda mai thaduna manghanibagi thaba asi tangai padana ZUF na lokhalapani ngarang chathariba thaba asi kanglon kaina popi thariba madi laisiliba miyoi sing loidana makhoibu mateng pangliba singda aroibu warning ni athupa matamda jirang rung inpui gi essence territory dagi thadoktuna sakhigadabani kanglon kaina popi thariba sing kudaktagi lepkadabani thawi usitana makhatana laisilamba amari tharama thoglabadi ZUF na leblakpa action masana thengjagadabani makhatana ngakpibagi thabak tawraroi jirang rong inpui gi essential land amadi resource sing khopsilakpa manghalakpa amadi namfuda sijinaba honarakpa sing ZUF na yabagamloi jirang rong inpui gi essential land gi inchi ama phawbo manghanba yaroi jirang rong inpui gi territory singda asengba mapu oriba jirang rong inpui miyam gi control thamnaba amadi kanglon kaina lesiliba refugees sing takthoknaba ZUF na akan bathabak lokholagani ngasi mai thaduna manghaliba sina jirangrong miyam gilam heritage amadi tungi damak jirangrong miyam na hanba leitana thenagani haibad ulibani kanglon kaina lesiliba sing athoba matamda mafam adu thadoktuna sakhigadabani hainasu akan warning tarokli NSNIM gi general secretary gi poster segairamba lebak thibani kotu Kangpokpi district ki manungsana laiba daily khulda NSNIM gi general secretary gi poster sakangnaba miyoi khrana segairamba madi bombula na singba thaki habigi mawong thawong adu lebak thibani haina committee on tribal unity kotu na phongdora pagaloina akan mamong ni gening do bulakli kotu gi information and publicity na kuyek piduna thadorakpa sirola manahai thawdo aduga mari leina Naga people's organization NPO na ngarang press thadorakpa ultimatum ama thengnare matangda sida NPO da phawriba nungaitabaduda kotu da susapsan phawi oirakliba phibam asida CSO sina Kuki zo miyam gi thamoi sokadaba mawongda maram chadaba communal gi irang sagat pigano lamdam asida Kuki zo miyam no khunda leita aduna leiri maphamsingda kumai harauga mari leina loud speaker sizinaba amadi bombula thabana singbagi thabak thoram singda athingba thamlaga leiribani amaromda atopa phuruk lusingba amagi photo segaiba natragana mang tanganbagi thawong sathabana political goeba khudong saba mata phangadaba leiti maram aduna NPO na su kanagumba kharagi thawin sinatragan semjin sajinba wafamda thajabigano masina region asigi tangdo leitaba mas nungsi chanana leiminaba asida akaiba pirakwe hai yariba makai asum aran hana khangdokpana asum khongthang hoigani punamak sing asi oiduna su region asida leiriba Naga ichil inaw singi thamoi sokpa thawdo asigi asum aran thibada committee asina angama thawdang logani haina su kotu gi sirol asina makha tarakli saji masiga mayaga top trophy siamlaga yona bo honaramba khuthaiba kasum sang yokre forest official singi asoba mai pakpa mada barking deer haina khangnaba saji makalamagi masiga mayaga top uda haklaga siamba trophy wildlife trophy yona bo honaramba ukhuldugi miwema singmairongi ISBT dagi trophy singa kona fort kibaga loinana court puthoklaba matung numit 15 gi remand ka sumsangda thajingkhre saji makhala si wildlife protection act 1972 gi makhala protected species singwa samani wildlife trophy siamlaga yona bo honaramdagi phaduna ka sumsang yaugraba miwe dugi maming Themhor ahum sahi kungo humdoi khawi ukhulda forest official sing thani oiraba mai pakpa sigi matana official sing dagi phangba paw mana hairibadi ukhulda gi miyoema sagi masi masumaya topa trophy wildlife trophy siamlaga yona ba thorang tawre haba yamna thajaba paw ma central forest division da hawkibo october 13 da phamgamki paw du hek phangbaga panthaba tawduna khudakta sadar east range ki range forest officer na central forest division gi
Divisional Forest Officer DFO da pau piuga loidana wildlife trophy yonthok yonsin tawgadoribasi kumna thikat pauki forest ki official sing aduna wildlife conservation committee manipur gi secretary khetri mayum johnson yawa khanaba investigating team amu semki madugi matungna sadar east range ki range forest officer na litawa team amana wildlife trophy adu yamna pam sajinaduna themor ohumbu thajanki Mahaka pau paunaraba matung singmairongi ISBT da unaraga yonthok yonsin taunarasi haina yanaki namira dumaktada themor ohum singmairong da laki kudakta mahak forest official singna wildlife trophy aniga corner fakibani hari pau sinai mahak ki matak investigation sa thabada mahak masana maral yazaki pagaloidana mahak court putoki mahna wildlife protection act 1972 gi section 9 39 49 b amasum 51 da Paliba lamlaki sa usek sing phabi bahat pamasum yonthok yonsin tawba yadi haiba section sing thugaiba madi maki matata makhatana thigatpa mathau tabadagi kona mahakpu numit taraga mangani kaisum sangda thamnaba remand pikibani hari Masagi mayumda hanjinba nangdringai IDP amasu laikidri Manipura thuklibi irang asina maram oiduna masagi mayumda Mayum Maykay tumna may tatukibadagi lanjenaraktuno layriba IDP sing masama tumda sijaba natraga anaba amadagi layeng mangamdaduna laikidabagi pau leptana tarakli Manipulengang na IDP sing December pawgi manungga tangka ukong tuong na kaidoktuna masagi mayum na hanjin halagan haina lauthokraba sugunudagi lanjenarakiba singi marakta masagi mayum na hanjin mangamdana IDP amasu masagi anaba manamaram oiraga layeng mangamdabadagi relief camp da laikidri Manipulengang IDP sing da pikiba thajaba madi thakiba matam yaudringa ilaikidraba Miyedu Sugunudigi Hausi Kangaboki Rice Research Station Hangba Relief Camp that Lanjana Duna Lady Ba no my team Okense Yankagamatokawi. Panbayabadi Sugunudigi Lanjana Duna Laraki but Masai say no river no Pamasu, Mamang the Layang Mangam Davadagi Lakita Bigi Taudo like Relief Camp the Lady Ba IDP Singna Makoina Hausik Lady Basi Sibang I Duna Lady Tiger Mayum the Hanjan Hanbasu Pamli Lengas Nangamdi. Siya jadarabasu layeng mangamjadarabasu isagi imda sijarabadi apian oigadabani haina relief camp sing awaba khangduna layriba IDP sing laingak pienda Waphong kya phongdok narkibasu lekrabani losalakpada tianba pau khrana samogi attack ta miyo ni siri Karnataka ki Sakamagaluru district samogi attack ta miyo ni sikri haina forest department ki officials sing phongdokre officials sing dugi matungina laikidraba miyo sing dugi maming umes ini fugo humdo yamasum hari sai ni fugo ni kawi Kudremuk National Park Marak Liba Kulamadagini, Makoi Eningarang Makogi, Una Hekwas pada Samu dun attack Torokibani Haina Makoi na Fongdokli. Tetamasum na Miam Tamzagi to Hausiku in the Miam Pau, Sumatanga Solutions, Zeragema Sumakata, Anoba update. Miam Punanga Minas and Senel Sigi Makati, Miang Pum the Makata Tamzari, Makata, Anoba update, Miam Punanga Minasi.